ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯄꯤ.ꯑꯥꯔꯒꯤ ꯑꯦꯛꯁꯟ ꯂꯝ ꯈꯨꯞꯁꯤꯜꯂꯝꯕꯁꯤꯡ ꯇꯛꯈꯥꯏꯈ꯭ꯔꯦ꯫ ꯌꯨꯝꯕꯨꯁꯤꯡꯅ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝ ꯈꯨꯞꯁꯤꯜꯂꯤꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯟꯈꯥꯏꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛ ꯃꯇꯝꯁꯤꯗ ꯇꯧꯔꯛꯂꯤ꯫ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯟꯗ ꯂꯝ ꯈꯨꯞꯁꯤꯜꯂꯝꯕꯁꯤꯡ ꯇꯛꯈꯥꯏꯈ꯭ꯔꯦ꯫ ꯌꯨꯝꯕꯨꯁꯤꯡꯗꯨꯅ ꯂꯨꯄꯥ 1,000ꯒꯤ ꯐꯥꯏꯟꯁꯤꯡ ꯊꯤꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯃꯁꯥꯒꯤ ꯃꯐꯝ ꯅꯠꯇꯕꯗ ꯁꯥꯖꯤꯜꯂꯝꯕꯁꯤꯡ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯏꯟꯀ꯭ꯔꯣꯆꯃꯦꯟꯠ ꯏꯚꯤꯛꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩ, ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯅꯆꯤꯡꯕꯗꯁꯨ ꯆꯠꯊꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯊꯣꯛꯂꯛꯂꯤ꯫ ꯄ꯭ꯂꯦꯟꯒꯤ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯊꯥꯎ ꯊꯤꯡꯖꯤꯜꯂꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯨꯟ 12ꯗ ꯑꯍꯃꯗꯕꯥꯗꯀꯤ ꯂꯟꯗꯟ ꯇꯝꯅ ꯄꯥꯏꯕ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯗ꯭ꯔꯤꯝ ꯂꯥꯏꯅꯔ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯏꯌꯔꯀ꯭ꯔꯥꯐꯠ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯌꯨꯔꯣꯅ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 192 ꯇꯣꯡꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯅꯨꯡꯗ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯊꯥꯎ ꯊꯤꯡꯖꯤꯟꯕ ꯊꯦꯡꯅꯔꯤ꯫ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯄꯥꯏꯂꯣꯠ ꯑꯃꯅ ꯑꯇꯣꯞꯄ ꯄꯥꯏꯂꯣꯠ ꯑꯃꯗ ꯊꯥꯎ ꯊꯤꯡꯖꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯇꯣꯞꯄ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯊꯥꯎ ꯊꯤꯡꯖꯤꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯗꯦꯇꯣꯅꯦꯇꯔ 1,000ꯒ ꯀꯣꯟꯅꯅ ꯐꯥꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯟꯃꯔꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯑꯥꯏꯖꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯗꯦꯇꯣꯅꯦꯇꯔ 1,000ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯑꯁꯥꯝ ꯔꯥꯏꯐꯜꯁ (IGR) ꯏꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 13 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯗꯦꯇꯣꯅꯦꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯌꯨꯝ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯗꯦꯇꯣꯅꯦꯇꯔꯁꯤꯡ ꯑꯁꯤ ꯐꯪꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨ ꯑꯥꯏꯖꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯣꯔꯃꯔ ꯁꯤ.ꯑꯦꯝ ꯑꯣ ꯏꯕꯣꯕꯤꯒꯤ ꯋꯥꯉꯥꯡ ꯄꯋꯥꯔ ꯄꯥꯏꯅꯤꯡꯕꯗꯒꯤ ꯉꯥꯎꯔꯕ ꯃꯤꯒꯤ ꯆꯣꯏꯔꯣꯅꯤ ꯕꯤ.ꯖꯦ.ꯄꯤ ꯍꯩꯉꯥꯡ ꯃꯟꯗꯜ ꯊꯥ ꯑꯁꯤꯒꯤ 9ꯗ ꯍꯩꯉꯥꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯁꯤ.ꯑꯦꯜ.ꯄꯤ ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯋꯥꯔ ꯄꯥꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯒꯤ ꯆꯩꯔꯣꯜꯅꯤ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤ ꯍꯩꯉꯥꯡ ꯃꯟꯗꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯟꯆꯥꯌꯠꯀꯤ ꯕ꯭ꯔꯣꯛꯄꯣꯔ, ꯀꯧꯕ꯭ꯔꯨ ꯂꯩꯈꯥ, ꯀꯂꯥꯄꯍꯔ, ꯇꯣꯔꯤꯕꯥꯔꯤ ꯑꯃꯁꯨꯡ ꯁꯟꯇ꯭ꯔꯥꯕꯥꯔꯤ ꯄꯥꯔꯥꯁꯥꯏꯟ ꯑꯁꯤ ꯑꯣ ꯏꯕꯣꯕꯤ ꯂꯩꯉꯥꯛꯅ ꯀꯥꯡꯄꯣꯛꯄꯤ ꯑꯦ.ꯗꯤ.ꯁꯤꯗ ꯄꯤꯊꯣꯛꯂꯝꯕ ꯑꯗꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯕꯤꯔ ꯂꯩꯉꯥꯛꯅ ꯏꯝꯐꯥꯜ ꯋꯦꯁꯇ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯖꯦꯗ.ꯑꯥꯔ.ꯑꯦꯒꯤ ꯂꯨꯆꯤꯡꯕ ꯃꯦꯟꯃꯥꯔ ꯃꯆꯥ ꯊꯥꯡꯂꯤꯌꯥꯟ ꯄꯥꯎ ꯒꯨꯏꯇꯦ ꯑꯃꯁꯨꯡ ꯀꯦ.ꯑꯦꯟ.ꯑꯦꯒꯤ ꯍꯧꯈꯤꯕ ꯇꯧꯅꯔꯝꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯕꯤ.ꯖꯦ.ꯄꯤꯒꯤ ꯕꯤꯔꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯁꯨ ꯁꯥꯏꯟ ꯇꯧꯔꯝꯕ ꯃꯇꯨꯡ ꯁꯨ ꯀꯦꯝꯞꯁꯤꯡ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯒ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯨꯒꯤ ꯕꯦꯖ ꯁꯥꯍꯜꯂꯝꯕ ꯑꯁꯤꯒꯤ ꯃꯔꯝ ꯏꯕꯣꯕꯤꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯂꯒ ꯚꯣꯠ ꯕꯦꯡꯛ ꯁꯥꯒꯠꯄ ꯌꯥꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯜꯍꯜꯂꯝꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯏꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯑꯦꯁ.ꯇꯤ ꯂꯤꯁꯇꯒꯤ ꯀꯛꯊꯠꯅꯕ ꯕꯤꯔꯦꯟ ꯁꯔꯀꯥꯔꯅ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯦꯅꯤ ꯃꯤꯖꯣ ꯇ꯭ꯔꯥꯏꯕ ꯑꯁꯤꯁꯨ ꯃꯤꯖꯣ ꯈꯛꯇꯪ ꯑꯣꯏꯅ ꯁꯤꯟꯗꯣꯛꯅꯕ ꯁꯦꯟꯇꯔꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯥꯏ.ꯑꯦꯜ.ꯄꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ ꯏꯪ 1970ꯒꯤ M.L.R.N.L.R ꯑꯦꯛ ꯆꯠꯅꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯀꯝꯃꯨꯅꯤꯇꯤꯅ ꯂꯝ ꯌꯣꯟꯕ ꯈꯛ ꯌꯥꯕꯗꯨꯒ ꯂꯩꯕꯗꯤ ꯌꯥꯈꯤꯗꯕꯗꯨ ꯕꯤꯔꯦꯟ ꯂꯩꯉꯥꯛꯅ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯕꯤꯔꯦꯟ ꯂꯩꯉꯥꯛꯅ ꯔꯤꯒꯨꯂꯦꯠ ꯇꯧꯗꯨꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯕ ꯌꯥꯍꯟꯗꯕꯇ ꯅꯠꯇꯅ ꯑꯦꯐ.ꯑꯦꯝ.ꯑꯥꯔꯁꯨ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯁꯁꯄꯦꯟ ꯇꯧꯕꯤꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯤꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯀꯠꯂꯛꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯀꯠ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 3ꯗ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯗꯤꯁꯦꯝꯕꯔ 1ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯗꯣꯛꯇꯔ ꯑꯦꯁ. ꯏꯟꯗ꯭ꯔꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯍꯧꯖꯤꯛ ꯑꯥꯏ.ꯑꯥꯔ.ꯑꯦꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ, ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯚꯦꯇꯔꯤꯅꯔꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ, ꯁꯦꯛꯁꯟ ꯑꯣꯐꯤꯁꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯗꯨꯒ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ.ꯄꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯤꯅꯕ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥꯔꯛꯄ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 2ꯗ ꯁꯤ.ꯖꯤ.ꯑꯦꯝ ꯏꯝꯐꯥꯜ ꯋꯦꯁꯅ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ
थिगतपद खुदों चानब मेजिस्ट्रेट कस्टडी रिमांड पीख्रबना मखोइबु ऑफिस एटेंड तौहनबीगनु हाइना चीफ सेक्रेटरी वकालखिबने वकाल अदुगी मतुंग चीफ सेक्रेटरी ना था असगी तरेत एडिशनल सेक्रेटरी डीपी दा मरी लेनब एक्शन लौनब खनख्री हाइनसु पावगी लिखुनसिना मखा तरकली मैना सिंगबदगी सोगलाब इनमेट लौरेमम इंद्र कुमार की लायेंगबदा मतिंग ओइनब एलएमजी ना तेंगबांख्रे लाइट माइंडेड ग्रुप एलएमजी मणिपुर सही मरी की ममांग की लमदम की अवाना तारब इमुंग क्या लेप्तना मतिंग पांगलांपी सरुक अमा ओइना कुमजा इंग लिसिंग अनिगा कुनगो हुमदोगी मे अहुमदगी कांगलुकी लाना मरम ओइरगा मयु मैकई तंगोई ओनख्रबा मोरे 1 नंबर 5 तगी लंजेनरक्तुना प्रभावती कॉलेज में इम्फाल हांगलिब रिलीफ कैम्प संजफम लौदुन लेरखिबा लौरेमम इंद्र कुमार इमुंगी अवाट अपाना हेंजिलकपदगी सेल खरद ओइरबसु तानना बाहायदुना कांचीपुर मिगी थबक सुबु सतपदा हाइस्टी वेयर थेंगलुबदगी मैना सिंगदुना फिबम थीना सोकपदगी हौजी रिम्स हॉस्पिटल की डिपार्टमेंट ऑफ प्लास्टिक सर्जरी की आईसीयू बर्न की बेड नंबर 1 लेकनदुना लैरे है पाउ सोशल मीडिया उबदगी एलएमसी मणिपुरना से रिम्स हॉस्पिटल सतुना इंद्र कुमार की लोइनबिदा लुपा लिसिंग तरागा मंगा तेंगबांगदुना इमुंग असिगी अवाबदा सरुक याख्रे ngasi tengbang khongset adu group asigi chief advisor wangkem samjaina lusinki khongset adu group asigi vice president songtham jibalata secretary ojutsra khabam publicity secretary rakesh naurem finance secretary kunjeswar mangsatabam assistant secretary surendra ningom mamadi executive member birla salam sargaki loinana sobita maibam P. Oirongbam surjit ngangom joy kumar thoksom guru mayum ranjit haikruzam joy chandra susargaki तेंगबांग खोंगसेल अदुगा मरी लेना सेक्रेटरी ओजुसर खबन फोंदोखिबदा अखोइगी इरक्ता थोनिंगदब तमथीरब थाउदोना मरा लैजद्रब मियोय कियागी पुंसी लंथुम वांगन तखनबदनतना मियोय किया अमना थमोय सुन रिलीफ कैम्पदा हौजिक लैरि मसिगी मरक्ता अमुकसु अवाब ताब हाइबसि खमथेंगना वारे हाइबसि मियामना खंगमिनबग लोइना मतेंग पांगमिनसि वाराबसिंगी मतेंग पांगबा अपंगबनी खनगुमसि इंद्र कुमार की पुंसी कन्नब पुक्सेल सौरभ कयान मतेंग पांगबिखिबा कयाबसु एलएमजी मणिपुर थकतपसु फोंदोरकली हैना पाउसत मखातारी येतनरिबसिंग यानब पुरक्तुना अथुबा मतमदा नापेटपलीदगी आंध्रो ताब लंबी सेंबियु कांगलेपाव हौजिक नापेटगी नोंग्रेन नोंपोक कक्सिंग नोंगदम नोंपोक हाइरोक थेयोंग फाउदुना सखिबा लंबी एसी ओक्सु निंगथेमसा खुल यौना मोयरांग पोरेल इथममसुम तुमुखोंग खुलगी यामना मरुएबा लंबिनी लंबी एसिली सांगसिना सेंबी साबिरक्तबदगी लैरिबा फिबमसि करिनो हाइना थिगलुबदा लंबी एसिगी टेंडर इंग्लिसिंगनिगा कुनगो हुमदोगी मार्च थादा तौदुना लेरमले हाइना सोशल एक्टिविस्ट सपमसा कांगलै पाल थदोरकपा सिरुलमन हाइरि शोलसिना मखाताना हाइरिबना टेंडर तौख्रबा लंबी एसिंगसि फाव सेंबिरमदबगी मरमसि सैयनबा लैबना कोर्टता स्टे ऑर्डर तादु लेरमले लंबी एसिगी मतांगना मरि लेनबसिंगना समझरबा मियामदा मरि मखोंग अमा फावबत खंगंदना थंबिरमबसि लमलाई केंद्रगी मियामबु करिसु लैतना खलगा अंगा मथौसिंगना खंगना मियामबु लाना लमजिंगमनि थावोंग असि यामना लेबकथिबनि अचौब नमथाक अमगा लोइना मियामबु हौखिबा सही अनि असि अंगांगसिंग लैरिक तंबा सतपदा अनाई यरकपदा साउना खुदुंथिबु केमेंगनरि हौजिक लैरिबु कोर्टकी केस असिगी मतांगदरि आइगी वेबु वाफम थामलोइसि मतम सांगना नापेट नोंग्रेन नोंपोक कक्सिंग नोंगम नोंपोक हाइरो थायो ओक्सुंग निंथेमसा की मियाम करिसु लैतना खलगा असुंबु वाफमसिंग मरि लेनबा अंगा मथौसिंगना थंबिरमबसिगी मताना ngasi mahna RPIA की वाइस प्रेसिडेंट अमोइना मणिपुर की गवर्नर मरिकसुंबु वाफम गलोइना मेमोरेंडम पिसिनख्रे मेमोरेंडम पिसिनखिबा सिदा असौब थौदांग लौखिबा नेशनल सेक्रेटरी ऑफिस की स्टाफ मैमबु ngangkhoi लेतना थकत फोंदोखली ngasi मणिपुर की तंगदु लैतादबा फिबम मसिदा इंग्लिश ngani कुनगो हमदोइदा टेंडर लौदुना लोइख्रबा अमबु लंबी सेमलमदबगी मयो इहौ अमा हौबा मरम सारबस लैरिबा लेंगा की फिबम अमसुम लमलाइगी वानरबा मियामगी खलगी इहौ हौबुदि पामदे हौजिक मियामगी इहौ अमा लाखु मतमना सोकदौरिबसि PWD की ऑफिशियल सिंगनि हायरदुना PWD की मैकेडी की वखल निंगथिना खनदुना लंबी असि निंगथिना सेंबियो हाइरि